United Maitai Pangal Committee UMPC Manipur International Youth Center MIYC amadi People's Progressive Alliance Manipur PPAM na sinduna decoding the present a holistic study of Manipur socio-political realities Haiba Hiramda Symposium among si Lilong Haurebi College ki auditorium da pangthokre Tharamadu da social activist artist Sanayay mana moderator oikibaga loinana eminent Culturologist Ningthauza Lancha, DM University Department of History Associate Professor Dr. Syed Ahmed, Indira Gandhi National Tribal University, Manipur Regional Campus के Department of Political Science के Associate Professor Dr. Homen Thangzam, DM University के Department of History के Assistant Professor Dr. Malem Ningthauza Resource Person Sing Oina Sarukyaki Symposium Aduda Imagi Mairagi President Thokchom Sujata PPAM gi Convener MC Maitei Amadi UMPC Manipur ge President Alhas Maulana Muhayyuddin Mazahirina Presidium Member Sing Oina Sarukyaki Thauram Madu Pangthokpagi Nunggi Oiba Warol Piraduna UMPC Manipur gi General Secretary Raees Tampak na hai Lamdam asigi puwariga sagonaduna amadi nungsi chanana laiminaraklaba furupcha kayagi marakta Khaibung Taba Yaba Wapham kaya social media da Ngangnarakpa si Laibak Thibani tongan ba wari kaya na ikhoi maselgi marakta yengthina bagi hu kamsilakpa Wapham singda yumfam oiraga social media da lan ama tawrakpa asi checksaningai oi maramaduna lamdam asigi puwari masak khangduna ikhoi kamdongna Hauraki amadi matau karamna hingminagani haibase aikhoi khudingmakna khangminabagi khudong chaba du symposium asidagi lobani haiki Sahi cha kaya sanga sagalaklaba adumba shanti adu thugaina na khotna biganu loina na mapung oina mitai pangalgi nahasingna social media da khatnaba launaba ବ୍ୟବହାର कायबो wahi wata sijinnaba Halaman gi ବ୍ୟବହାର thaugalon khangdabagi mawong se masi tawiganu madugi mahuttuda asigumba yamna mapung phaba yamna academic oiba aikoigi symposia mayam ama sillaga madudagi hen aikoi awareness ama oinana ba aikoi khotnaminasi nataduna social media da whatsapp ta status ta tongan mayam de koi khatna launu se masi tawiganu haina aikoi organization ahum masigi mai kai dagi miyam dangasigi aikoigi symposia asigi khudong chaba lauraga illamasu tawjari aduga hairiba sokol manipur gi tongan ba historian gi mo thawong lauriba mawong di manba adu hu kamsinba group sing aduna su karigumba darkar lergadi we are ready to sit together resolve this kind of like issue aikoi leiraklabani leikhigani aikoi gi thwai sil hingi phawba lamdam masigi damakta tawba yaba thab kudimak suron tawkhigani hai wafam disu media gi thong khangje